Thawai Mirel amasung meeyam na Mamangthaktagi Taksinduna Laklaba Waphamsing lakadouriba Manipur State Legislative Assembly meepham asida Puthoktrabadi Akanba Khongjang Changsilagani shaduna leire haina Thawai Mirel gi maikei dagi cheksin thamlakli Manipur Press Club Changasi Pangthokpa Paugi meepham amada Thawai Mirel gi convener Paunam Sanahanbin hai Tha asigi kungama loiragada basuri yanaba asi makata nasana handanaba handak from Gaduriba State Legislative Assembly meepham asida warip logadavane Athuba matamda lamdam masida NRC sana handuna Manipur gi territorial boundary chapchana sambal khanana ba warip logadavane meeyam gi demand sing asi thabak to unauthorized akanba maongda makhal makha kaya gi khongjang kaya Changsilagani ngarang nahandagi thogliba pamdaba thodok asina leibak meeyamda nungnang ba phawhanle leingak athuba matamda irang asi laksannaba hotnagadavani haiki Lamdam sida sei phajal lakadouriba prajasingna wariba amadi tongan Waphamsing dagi lajelakuna Thawai dagi hingadi haiduna mayung makai unauthorized lelikemda leiba miyoising kayana wariba punam sibuna khanbiraga lengang makuda khoina haibam thokpa lawbam thokpa akhoi apamba dudi haibam thokpani na khoi hajarakadouribani matang tak aduda ngami haiduna haiba miyoising aduda labar bullet asingba teya gas ka kana so apa namna bagi thoksin thawrang tobiraganu hajarakadouriba asi thamoi sengna haibam thokpa praja amo ina lamdam asigi ingna singna santi korpa ngamna bagi fe atu kaptang khoi lengang makuda hajarakadabani amadi amuhana lamdam sira ngarang asida tari ba thon inda thokdo wathok sing ase pakhata na tholakna dabi tholakna dana thohalakna bagi damakta lengang makuna achepa phirep amadi asimba asumba langlang jing fazana tidokuna makhata na hana suna bagi thokdo ase thon bidana basu lengang makuda thawai bagi side ki thokna thamjai